Ngasigi Phungga wari asigi mamingna Meena Ucheck Langmei Onba. Thaina mamangaida lalonba nupa amagi amakta puksabi machanupi nongdangnu kaubi ama leiramboire. Nongdangnungda piklingaida mama leikhidre. Aduna mapana atombi mama ama thiduna imung manung panaba hotnarami. Nongdangnungna piklingaidadi mama tombina mabu luna chana tauki. Khara chawraklaba matamdadi apopa macha natte haibagi wakhanda thawoina tawbirakdre. Mapana machanupibu luna chana tawbadu ubada kalak engthibagi wakhal ama mama tombidugi thamoida kanna phawraboire. Aduna mapa laita laitaba matamda thina chaiduna akanba thabak mayam ama suhan boire. Macha laisabisibu imung manunggi kolik wairam sengba chakthong phausu tawbada ngaihak phangba sanghande aduga mana laikai koiduna miwa ngangani hanjilaklaga machanupigi asoiba thiduna ngangani chaigani. Nongmadi lasing kapphon puthokduna machanupina lasing kapada nungsisilakpa tanja thokduna lasingdu khara chaithoppoire. Mama atombina sai nganglani haiduna tasin khomjilingaida mama du chenthorakduna masamdu laktuna chinglaga pangphuta phubiredo. Nongdangnuna ima nungsisitpagi tawbani aisu khunjaridana haibadagi mamana hai nangbuna thibong pandabro nungsisitli haiba khangdabro nama oktabigi macha nungsit mairam lasing kapi haina thina chaibiraboire. Nongdangnuna oh ihak taki nongar khabi imabu uktabi haiduna chaibikredako khanduna mamitta mapi tana khangduna lenkhiboire. Nongmadi mama atomina chak thonglaga mapa macha makhoi ahum chakluk amamamda phammaga chamina boire. Asum charakpada nongdangnu phuk haugatlaga machin tengba thokre. Karino haina mapani yenglubada machada hapliba ensang adudi chaba yadaba oiramle. Haibong asubada ising haijalaga ensang saduna haplamle. Madu ubada nongdangnugi mapana magi nupi atombida chairakpoire. Hai nupi karino nangna tawribase? Amatte yauzaba isa asida haibong asubabu ensang saduna pijaba hongnabra. Wa asita bada pairaki lausing haibi mamaton hairei haima onthokpa haibaduni. Hidak semnaba tingbadu hope tawbadagi onthakredana. Magi nupigi machat asi khangladuna mapana haiboire. Isa asi maraibak thirabi mama launa kainakhrabi angangni. Mangonda tathi taoi tawraga nangi kari kane. Matungda adugumba lisa sajato amuk hana chakanu khanglabra. Si hairaga mana chaba ahawba henzangdu tangkhai ama hapiduna machanupibu pijaraboire. Adubu chairingaida khara fai mapana mayumda hek leitaba matamdadi mama atombina machanupi otpasi haininga hek leitaba makhai otli. Aduna nongdangnuna mama tombigi makhada yumduda lelakpasi nongma numit ama phawba nokchaba phangkidrabani. Nongma numit amadi leikaigi mamanabi mayam laktuna chak chanaba yawnaba hauraboire. Adubu mama tombigi mawong khangba nongdangnuna mamanabisingda hoi ita haibadudadi mamanabisinasu ita napinaron aru ahenba setchaduna lau hairamlaga mayam chatkre. Siya chatlu hauji chapra ngambre yengsi haiba. Kari jagi haiduna hedoi harau karino. Nupi iti khangani haujik haiduna chingduna leiraboire. Ngangnakhiba numitagi numit marini surakpada chak chanaba numita mama atombina machagi chak chanaba chatpada setnaba innaba likkon phirona jingbadu nongdangnu khangandana ayuk ngata puraga mapamda chatkre. Nongdangnu chak chaba chatkadabadu mama laktabadagi phiron setningai leitaduna tukle. Mamanabisingna hauba lakpadasu phiron setningai leitabagi awabadu tamjaduna warobinu ita hairaga mayamdu thadokre. Mayamna maki phibamdu ubada nungaitraduna fajaraba chakluk ama sembiraga thilaktuna harau chaminaraga mayamdu hankre. Mama tona nungdang oiram mapamdagi halakpada nongdangnuna ima chak thonglora hanglakpada mamana sau lauduna khumlakpoire. Ho ibema thonglinglena ning thongningdre nakha aina bu nangonda kari haijaba ngamgadage
ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯏꯄꯥꯝꯗ ꯆꯠꯀꯅꯤ, ꯑꯅꯥꯕ ꯂꯩ꯫ ꯑꯗꯣ ꯍꯜꯂꯛꯀꯗꯕ ꯂꯩꯔꯕꯗꯤ ꯊꯣꯡꯉꯨꯔ ꯍꯥꯏꯖꯕꯅꯤ, ꯑꯩꯒꯤ ꯊꯕꯛꯇꯕꯨ ꯅꯪꯅ ꯋꯥꯕꯤꯔꯤꯕ? ꯃꯄꯥꯒꯤ ꯃꯆꯥ ꯍꯥꯏꯕꯁꯦ ꯂꯥꯏꯃ ꯃꯥꯟꯅꯖꯩꯗ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯆꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯉꯥꯡꯅꯔꯝꯂꯒ ꯃꯃꯥꯗꯨ ꯆꯠꯈ꯭ꯔꯦꯗꯣ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯗꯪꯅꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯇꯤꯌꯥꯗ ꯎꯆꯦꯛ ꯑꯣꯌꯥꯅ ꯃꯍꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯔꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯊꯥꯞꯅ ꯇꯥꯝꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯗꯨ ꯎꯔꯒ ꯍꯥꯏꯔꯛꯄꯣꯏꯔꯦ, ꯀꯣꯔꯧꯊꯛꯇ ꯄꯥꯏꯔꯤꯕꯤ ꯏꯇꯥ ꯍꯥ ꯎꯆꯦꯛ ꯂꯥꯡꯃꯩꯋꯣ, ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯇꯥ ꯑꯩꯗꯤ ꯆꯔꯩ ꯐꯤꯁꯨ ꯂꯩꯖꯗꯦ, ꯐꯩꯖꯨꯞ ꯃꯥꯏꯊꯥ ꯑꯣꯏꯅꯕ ꯅꯇꯨ ꯇꯨꯕꯨꯝ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯨꯕ꯫ ꯎꯆꯦꯛꯁꯤꯡꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯨ ꯑꯃꯃꯝ ꯊꯥꯗꯕꯤꯔꯕꯣꯏꯔꯦ꯫ ꯅꯣꯡꯗꯪꯅꯨꯅ ꯎꯆꯦꯛ ꯃꯇꯨ ꯃꯌꯥꯝꯗꯨ ꯈꯣꯝꯖꯤꯜꯂꯒ ꯐꯩꯖꯨꯞ ꯃꯩꯊꯥ ꯁꯦꯝꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯉꯟꯇꯥ ꯍꯧꯒꯠꯂꯛꯄꯗ ꯎꯆꯦꯛ ꯂꯥꯡꯃꯩ ꯁꯪꯒꯨ ꯑꯃ ꯄꯥꯏꯔꯛꯄ ꯎꯕꯗ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, ꯍꯥ ꯎꯆꯦꯛ ꯂꯥꯡꯃꯩꯋꯣ, ꯑꯩꯗꯤ ꯄꯂꯦꯝ ꯏꯃꯥ ꯀꯥꯏꯅꯔꯕꯤ, ꯆꯔꯩ ꯐꯤꯖꯦꯠ ꯇꯥꯝꯂꯕꯤ, ꯅꯨꯖꯥ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ꯫ ꯇꯥꯏꯕꯪ ꯈꯣꯡꯒꯥꯎꯅꯔꯝꯂꯒ ꯏꯇꯥꯂꯛꯇ ꯇꯤꯜꯂꯒꯦ, ꯅꯇꯨ ꯇꯨꯕꯨꯝ ꯑꯃꯃꯝꯇꯪ ꯊꯥꯗꯕꯤꯔꯛꯎ꯫ ꯎꯆꯦꯛ ꯂꯥꯡꯃꯩꯁꯤꯡ ꯑꯗꯨꯅ ꯃꯇꯨ ꯇꯨꯕꯨꯝ ꯑꯃꯃꯝ ꯊꯥꯗꯕꯤꯔꯕꯣꯏꯔꯦ꯫ ꯃꯇꯨ ꯃꯌꯥꯝꯗꯨ ꯂꯪꯅ ꯀꯟꯅ ꯀꯟꯅ ꯀꯤꯁꯤꯜꯂꯒ ꯃꯁꯥꯗ ꯌꯦꯠꯁꯤꯜꯂꯦ꯫ ꯎꯆꯦꯛ ꯃꯁꯥ ꯑꯅꯤ ꯑꯃꯁꯨ ꯁꯦꯝꯂꯦ꯫ ꯃꯊꯪ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯣꯡꯗꯪꯅꯨ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯏꯪꯈꯣꯜꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯍꯩꯅꯧ ꯃꯆꯥꯗ ꯇꯣꯡꯗꯨꯅ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯈꯤꯕꯣꯏꯔꯦ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯁꯤꯁꯨ ꯃꯄꯥꯝꯗ ꯑꯍꯤꯡ ꯂꯦꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯅꯣꯡꯗꯪꯅꯨ ꯂꯩꯔꯝꯗꯕ ꯎꯕꯗ, ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯦ, ꯃꯥ ꯂꯩꯇꯕꯁꯤꯗꯤ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯄꯥꯜꯂꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯅꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯄꯥꯁꯨ ꯊꯨꯡꯂꯔꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯣꯡꯗꯪꯅꯨ, ꯏꯄꯥ ꯂꯥꯛꯑꯦ, ꯏꯄꯥꯅ ꯏꯆꯥꯒꯤ ꯐꯖ ꯐꯖꯔꯕ ꯂꯤꯛ ꯀꯣꯟ ꯐꯤꯔꯣꯜ ꯂꯩꯔꯛꯑꯦ ꯂꯥꯎ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯇꯣꯝꯕꯤꯅ ꯁꯧ ꯁꯧ ꯂꯥꯎꯅ, ꯍꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯗꯣ ꯆꯦꯟꯈ꯭ꯔꯕ ꯆꯣꯡꯈ꯭ꯔꯕ ꯈꯪꯗꯦ, ꯅꯆꯥꯅꯨꯄꯤ ꯁꯪꯕꯗ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ, ꯐꯅꯗꯨꯝ ꯐꯔꯦ ꯆꯠꯈꯤꯕꯅ꯫ ꯍꯥꯏꯔꯛꯄꯗ ꯃꯄꯥ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯀꯧꯔꯛꯄꯗ ꯃꯆꯥꯅ ꯍꯩꯅꯧ ꯃꯊꯛꯇꯒꯤ, ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯃꯣꯝꯗꯤ ꯏꯃꯥ ꯄꯣꯛꯇꯕꯒꯤ ꯃꯤꯆꯩ ꯈꯥꯡꯕ ꯉꯝꯖꯗ꯭ꯔꯦ, ꯃꯤ ꯑꯣꯏꯅ ꯍꯤꯡꯖꯔꯔꯣꯏ, ꯆꯦꯛꯂꯥ ꯂꯥꯡꯃꯩ ꯑꯣꯟꯗꯨꯅ ꯀꯣꯏꯅ ꯇꯥꯝꯅ ꯄꯥꯏꯖꯈ꯭ꯔꯒꯦ ꯍꯥꯏꯔꯛꯄꯣꯏꯔꯦ꯫ ꯃꯄꯥꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕꯒꯦ, ꯏꯄꯥ ꯂꯩꯔꯤ ꯂꯥꯎ, ꯏꯆꯥꯒꯤ ꯐꯤꯖꯦꯠ ꯐꯤꯔꯣꯜ ꯑꯍꯜ ꯑꯍꯟꯕ ꯂꯩꯔꯛꯂꯦ, ꯑꯊꯨꯝ ꯑꯍꯥꯎꯁꯨ ꯌꯥꯎꯔꯛꯏ ꯂꯥꯎ, ꯂꯧꯔꯨ ꯂꯥꯎ, ꯆꯥꯔꯨ ꯂꯥꯎ꯫ ꯃꯄꯥꯅ ꯈꯥꯝꯖꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯣꯡꯗꯪꯅꯨ꯫ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯄꯥꯕꯨ ꯕꯤꯗꯥꯏ ꯇꯧꯔꯝꯂꯒ ꯃꯁꯥ ꯁꯒꯜ ꯑꯅꯤ ꯑꯗꯨ ꯈꯞꯇꯨꯅ ꯂꯥꯞꯅ ꯇꯥꯝꯅ ꯄꯥꯏꯈ꯭ꯔꯦ꯫ ꯆꯦꯛꯂꯥ ꯁꯪꯒꯨꯗ ꯇꯤꯟꯈ꯭ꯔꯦ꯫ ꯃꯄꯥꯅ ꯊꯃꯣꯏ ꯆꯥꯛꯅ ꯑꯋꯥꯕ ꯐꯨꯝꯕꯪꯅꯅ ꯃꯆꯥꯅ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯍꯥꯛꯇꯨꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯤ꯫ ꯃꯤꯅ ꯃꯊ꯭ꯋꯥꯏ ꯁꯣꯛꯂꯒ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯕ ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯆꯥꯅ ꯎꯆꯦꯛ ꯂꯥꯡꯃꯩ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤꯕꯗ ꯊꯋꯥꯏ ꯄꯥꯟꯗꯕꯒꯨꯝ ꯀꯔꯤꯁꯨ ꯈꯟꯊꯕ ꯉꯝꯈꯤꯗꯦ꯫